Thailand ki konung Bangkok ta pangthokhiba ahum SHUBA International Conference on Midwifery and Neonatal Care da India gi mahut sinduna Manipur dagi Dr. Reshma Sougaijam na Wapham kya Thamkhre tha asigi tang mari dagi taruk fauba Bangkok ki Grand Mercure Atrium da pangthokhiba International Conference aduda malem gi tongan ba leibak kya dagi lakpa akhang ahi singna miron bi chabok pi amadi nauna angang unabagi matangda makoi ki oiba research work sing pathoknaki maduda India gi mahut selaga Hauzik Manipur Health Service ta Public Health Specialist oina thau puribi Dr. Reshma Sougaijam na mahaki research paper da inform oiraga Midwifery and Neonatal Care gi matangda marik chumba Wapham sing thamki Dr. Reshma Sougaijam gi research paper adu pambong gi mid upper arm circumference ki matangna Maharashtra gi khungang amada chahi manga sudriba chi thungba angang sing khangduk pagi matang dani conference aduda Dr. Reshma Sougaijam na hai World Health Organization na lepa pambongi cut off asi African Studies singda inform oibana India gi angang singa chanade mahakna tawkiba research aduna India gi chi thungba angang gi masing asi khandokpa ngamlagani haiba wafamsu Dr. Reshma Sougaijam na thamki